ꯂꯣꯗ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯔꯀꯣꯝꯅ ꯊꯥ ꯑꯁꯤꯒꯤ 15 ꯅꯦꯁꯅꯦꯜ ꯕ꯭ꯂꯦꯛ ꯗꯦ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯄꯨꯡ 12ꯒꯤ ꯃꯅꯤꯄꯨꯔ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯔꯀꯣꯝꯒꯤ ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯦꯝ ꯁꯛꯌꯦꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯆꯍꯤ 2002ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯗꯨꯅ ꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯤꯊꯗꯅ ꯅꯤꯡꯇꯝꯅ ꯄꯥꯜꯂꯝꯕ ꯃꯅꯤꯄꯨꯔ ꯑꯁꯤ ꯕ꯭ꯔꯤꯇꯤꯁ ꯂꯣꯏꯂꯝ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ ꯏꯪ 1913 ꯂꯧꯁꯤꯟꯈꯤꯕ ꯑꯗꯨ ꯐꯥꯎꯕꯗ ꯅꯤꯡꯇꯝꯕ ꯃꯥꯡꯍꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯅꯣꯡꯃ ꯍꯥꯟꯅ ꯀꯨꯝꯖꯥ ꯏꯪ 1948ꯒꯤ ꯑꯣꯒꯁ꯭ꯠ 13ꯗ ꯅꯤꯡꯇꯝꯕ ꯐꯪꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯗꯨꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ ꯏꯪ 1948 ꯑꯣꯛꯇꯣꯕꯔ 15ꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯅꯝꯗꯨꯅ ꯇꯤꯜꯍꯟꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡ ꯂꯥꯜꯍꯧ ꯂꯥꯟꯃꯤ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯖꯤꯟꯗꯨꯅ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕꯒꯤ ꯑꯦꯛ ꯑꯁꯄꯥ 1958 ꯊꯝꯖꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯇꯕ ꯍꯥꯠꯄ, ꯐꯥꯈ꯭ꯔꯒ ꯊꯤꯕ ꯈꯪꯍꯟꯗꯕ, ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯍꯥꯠꯄ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯦꯝꯁꯤꯡꯅꯕ, ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯍꯛ ꯐꯪꯍꯟꯗꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯗꯤꯌꯥꯅ ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯂꯣꯏꯂꯝ ꯂꯩꯉꯥꯛꯄ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯂꯝꯗꯧ ꯂꯥꯟꯃꯤ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯅꯤ꯫ ꯃꯁꯤꯗꯤ ꯋꯥꯔ ꯑꯦꯒꯦꯟꯁ ꯋꯥꯔꯅꯤ꯫ ꯋꯦꯖꯤꯡ ꯋꯥꯔ ꯑꯦꯒꯦꯟꯁ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯗ ꯂꯥꯟ ꯍꯧꯕ ꯅꯠꯇꯦ꯫ ꯂꯣꯏꯂꯝ ꯂꯩꯉꯥꯛꯄ ꯏꯟꯗꯤꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯒꯅꯨ, ꯂꯝꯂꯧ ꯂꯥꯟꯃꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯃꯗꯤ ꯅꯤꯡꯇꯝꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯩꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯍꯧꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥꯅ ꯃꯠꯈꯤꯕ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯅꯤꯡꯇꯝꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯇꯝꯅ ꯍꯤꯡꯖꯅꯕꯒꯤ ꯏꯍꯧ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯅꯝꯊꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯍꯥꯠꯅꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯅꯤ ꯈꯠꯅꯕꯒꯨꯝ ꯂꯝꯗꯝ ꯑꯁꯤꯗ ꯕꯐꯔ ꯖꯣꯟ ꯊꯝꯗꯨꯅ ꯂꯝ ꯃꯆꯦꯠ ꯃꯆꯦꯠ ꯂꯝꯂꯧ ꯂꯥꯟꯃꯤꯅ ꯁꯦꯟꯅꯔꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯊꯦꯡꯅꯕ ꯀꯤꯕꯗꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯔꯤ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯖꯤꯅꯣꯁꯥꯏꯗ ꯆꯠꯊꯕꯗ ꯅꯠꯇꯅ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯖꯤꯡ ꯆꯠꯊꯔꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯟꯅꯦꯛ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯅ ꯁꯧꯒꯠꯂꯤ ꯍꯥꯏꯕꯁꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗ꯭ꯋꯤꯕꯦꯗꯤꯅ ꯄꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯅ ꯁꯥꯈꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯄ꯭ꯔꯗꯤꯞ ꯆꯟꯗ꯭ꯔ ꯅꯦꯔꯅ ꯍꯧꯕꯗꯒꯤ ꯀꯥꯡꯂꯨꯞ ꯑꯃꯈꯛ ꯁꯧꯒꯠꯇꯨꯅ ꯉꯥꯡꯂꯤꯕ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯅ ꯈꯨꯟꯅꯦꯛ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯁꯧꯒꯠꯂꯤ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ꯫ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯅꯝꯊꯅꯕ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯈꯨꯟꯅꯥꯏꯂꯣꯟ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯂꯩꯉꯥꯛꯂꯣꯟ ꯂꯤꯡꯈꯠꯄ ꯉꯝꯗꯅ ꯊꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯔꯤꯁꯣꯔꯁ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯣꯏ ꯃꯄꯨꯒꯤ ꯃꯆꯠꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯅ ꯂꯨꯝꯅ ꯂꯧꯗꯦ꯫ ꯃꯈꯣꯏꯅ ꯈꯟꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯅꯨꯡꯒꯤ ꯂꯟꯁꯤꯡ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯋꯥꯍꯧꯒꯗꯕ ꯑꯃꯗꯤ ꯊꯦꯡꯅꯍꯧꯒꯗꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ ꯈꯟꯕ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯁꯨ ꯀꯥꯡꯂꯨꯞ ꯑꯃꯅ ꯅꯣꯡꯃ ꯀꯥꯡꯗꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ, ꯔꯣꯀꯦꯠ ꯀꯥꯞꯁꯤꯟꯕ ꯀꯌꯥ ꯆꯠꯊꯔꯤ ꯑꯗꯨꯒ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯅ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡꯗ ꯆꯠꯊꯔꯤ ꯑꯃꯗꯤ ꯃꯤꯐꯥ ꯃꯤꯄꯨꯟ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗ꯭ꯋꯤꯕꯦꯗꯤ, ꯂꯦꯐꯇꯤꯅꯦꯟꯠ ꯖꯦꯅꯔꯦꯜ ꯄꯤ.ꯁꯤ. ꯅꯩꯌꯔ, ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯔꯥꯟꯕ ꯅꯦꯔꯦꯇꯤꯚ ꯀꯌꯥ ꯁꯟꯗꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯨꯞꯁꯤꯟꯅꯕ ꯇꯝꯄꯥꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯇꯥꯏꯅꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤ 50,000ꯅ ꯀꯨꯝꯍꯩ ꯌꯦꯡꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡ ꯍꯜꯂꯛꯂꯕ ꯐꯥꯎꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯣꯏꯂꯝꯒꯤ ꯑꯁꯦꯡꯕ ꯃꯆꯠꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯂꯣꯏꯃꯤ ꯑꯣꯏꯅ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯂꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯧꯅꯝ ꯅꯝꯊꯥꯛꯁꯤꯡ ꯃꯁꯛ ꯈꯪꯂꯁꯤ꯫ ꯃꯅꯤꯄꯨꯔ ꯑꯁꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯃꯗꯤ ꯍꯤꯡꯕꯒꯤ ꯍꯛ ꯃꯥꯡꯈꯤꯕ ꯑꯃꯝꯕ ꯅꯨꯃꯤꯠ ꯑꯣꯛꯇꯣꯕꯔ 15ꯗ ꯀꯣꯔꯀꯣꯝꯅ ꯀꯧꯔꯤꯕ ꯄꯨꯡ 12ꯒꯤ ꯃꯅꯤꯄꯨꯔ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯗ ꯇꯉꯥꯏꯐꯗꯅ ꯑꯅꯥ ꯂꯥꯏꯌꯦꯡ, ꯃꯩꯍꯧ ꯂꯥꯡꯄꯣꯛ, ꯏ ꯄꯥꯎ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫